Daina arthritis fahanba ngamdrabasu anamba sikasagonariba inflammation fahanba cartilage ngak sendana thamba amadi joint singda naba fahanba adu hantahanbadadi chinjaki makha yamna poli haina akangai singna hairi akangai singna phongdorakpagi matung inna arthritis naba mi sing fatty fish ke manung chanba salmon mackerel sardines amadi rau natraga hilsada omega 3 fatty acid chang wangna yawbana masi chabana inflammation thokpa hantahali masi chayol amada ani chaba yai extra virgin olive oil chabana masada yauba oleocanthal hakchang da ibuprofen gi matawgum mathau pangthoi walnut almond chia seed amadi flax seed chabana hakchang da omega 3s amadi antioxidant marang kaina pe strawberry blueberry amadi raspberry chabana masada yauba antioxidant aduna arthritis namaram oiraga inflammation thokpa adu hantahanbaga loinana cartilage kaithaba adu ngaktopada mateng pangi nagalambaromda manamasingi manungda spinach kal amadi swiss chata sarugi joint sing mapangal fana thambada mateng pangba vitamin amadi nutrient yaubana arthritis naba mi singna chabada aduki mate kanaba pi oatmeal brown rice lentil amadi kidney beans chabana ida yauba si reactive protein adu hantahanbaga loinana inflammation thokpasu hantahali haina akangai singna makatana hairi